State Assembly Governor Anusia Weekend House the Warul Thamnaduna, Taranthi Suba Manipur Assembly ke Manga Suba meefam ngashidagi houkhre. SKTV News ki video journalist Benson Nong Thomam amadi Johnson Nong Thomam dagi akanab report nama. Ngashidagi horiba Assembly meefam asi hubunumit oibanina Governor's ki address obituary reference jingwa mathang tor matungda ngasi gi oinadi khana nenabagi tanja adudi phangdaba yai adubu hayeng gi numita gi Manipur da hoji thengnariba tungan ba issue kya si neinabagi tanja adu miyam miragani haina thasai Manipur Pradesh Congress Committee ki President K Megasandrana March tang manga bawa chathagadoriba session asida numit amakhaktang di lawraka Manipur da hoji thokliba irang asi gi waroisin puraknaba khana si haidana ko gi paliba lenga asida we appeal to kibasu laikre we maitai mitai bu we scheduled tribe list da chalnaba athuba matamda we lenga no recommendation thagadabani haiba demand asiga we na ngasi asi dangda baibian sing we kutumaira paidon rally chakani haibi paw da phangjai adubo koi yengba tari march tang manga fawa pangthogadaba assembly session asida lenga na kari firip lorok payai miyam na thamiba miyam gi apamba aning mapam si lenga na thungalakra thungalaktabra haibadudi SKTV news ki damakta pawdum jariba Benson Nongthomam amadi video journalist Johnson Nongthomam Manipur Legislative Assembly Chingmero